Hi guys, welcome back Army Kitchen King. Ngasi Army Kitchen King na ko mukbang pudong laksana ni ado ako mukbang to no bugi dapat ako gi malkin ready tawri haji ma dosin ko chana ma dosin ko chan tawgi ni hai ado je ma lipstick kate ka dawa wali lipstick ni kajal te ni kai jam tai ni hai ko ado yemi nasi me am ko mukbang se ka mai tawne have to me am thank you so much ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯃꯨꯛꯕꯥꯡ ꯑꯁꯤ ꯃꯊꯦꯜꯅꯤ ꯌꯥꯝꯗꯦ ꯑꯗꯨꯕꯨ ꯁꯤꯝꯄꯜꯗꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯃꯨꯛꯕꯥꯡꯁꯦ ꯑꯗꯣ ꯉꯥ ꯊꯣꯡꯕꯒ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯣ ꯌꯦꯡꯍꯟꯖꯒꯦ ꯃꯌꯥꯝꯗ ꯑꯁꯤꯗ ꯂꯩꯖꯔꯦ ꯀꯩꯅꯣ ꯍꯋꯥꯏ ꯊꯣꯡꯕꯒ ꯍꯋꯥꯏꯒ ꯉꯥꯒ ꯊꯣꯡꯕꯀꯣ ꯍꯋꯥꯏꯒ ꯉꯥꯒ ꯊꯣꯡꯕ ꯃꯨꯛꯕꯥꯡꯅꯤꯀꯣ ꯑꯩꯈꯣꯏ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯁꯣꯝꯗ ꯖꯦꯔꯨꯝ ꯑꯐꯨꯠꯄꯁꯨ ꯂꯩꯖꯔꯦ ꯁꯤꯒ ꯂꯩꯖꯔꯦ ꯑꯃꯦꯠꯄꯤ ꯇꯣꯉꯥꯟ ꯑꯃꯦꯠꯄꯤ ꯂꯩꯖꯔꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯀꯩꯅꯣ ꯑꯣꯔꯗꯔ ꯇꯧꯖꯕꯅꯤ ꯑꯗꯣ ꯉꯔꯥꯡꯁꯦ ꯊꯨꯡꯉꯕꯅꯤ ꯑꯗꯣ ꯉꯁꯤꯁꯦ ꯆꯥꯅꯤꯡꯕꯅꯤꯅ ꯑꯃ ꯃꯦꯠꯂꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯇꯧꯔꯒ ꯃꯦꯠꯂꯦ ꯑꯗꯨꯁꯨ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯂꯩꯔꯝꯗꯗꯅ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯁꯪꯕꯁꯦ ꯂꯩꯔꯛꯑꯒ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯔꯛꯑꯒ ꯑꯩꯈꯣꯏ ꯀꯪꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯃꯦꯠꯂꯦ ꯃꯣꯔꯣꯛꯇ ꯁꯥꯁꯨ ꯁꯥꯗꯦ ꯀꯩꯝ ꯇꯧꯗ꯭रे ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯁꯤ ꯃꯊꯦꯜ ꯑꯩꯈꯣꯏ ꯃꯥꯁꯤ ꯃꯥꯅ ꯍꯧꯖꯤꯛ ꯃꯥ ꯍꯧꯖꯤꯛ ꯀꯦꯔꯤ ꯈꯣꯠꯂꯤ ꯇꯧꯔꯤ ꯃꯥꯁꯤ ꯔꯦꯗꯤ ꯑꯣꯏꯔꯤ ꯑꯗꯨ ꯂꯣꯏꯔ ꯌꯦꯡꯃꯤꯟꯅꯁꯤ ꯀꯣ ꯑꯗꯨ ꯃꯌꯥꯝ ꯃꯥ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯔꯕꯒꯤꯗꯃꯛꯇ ꯁꯤ ꯃꯄꯥꯟꯗ ꯆꯠꯂꯅꯤ ꯕꯦꯜꯀꯣꯅꯤꯗ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯇꯦꯕꯜꯗ ꯊꯥꯅ ꯈꯣꯠꯅ ꯆꯥꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡꯁꯤ ꯑꯗꯨꯝ ꯂꯦꯠꯅ ꯆꯥꯒꯗꯕ ꯂꯦꯠꯅ ꯐꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯏꯟꯖꯣꯏ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯆꯥꯒꯗꯕ ꯃꯨꯛꯕꯥꯡꯅꯤ ꯑꯩꯈꯣꯏ ꯆꯥꯒꯗꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯗꯤ ꯃꯨꯛꯕꯥꯡꯗ ꯌꯥꯎꯔꯔꯣꯏ ꯃꯇꯦꯡ ꯄꯥꯡꯉꯔꯣꯏ ꯃꯔꯝꯗꯤ ꯑꯉꯥꯡ ꯍꯤꯞꯄꯤ ꯑꯗꯣ ꯑꯉꯥꯡ ꯍꯤꯞꯄꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯍꯤꯞꯄꯤꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡꯁꯦ ꯑꯁꯤꯗ ꯍꯤꯞꯄꯤꯀꯣ ꯑꯉꯥꯡꯁꯦ ꯁꯤꯗ ꯍꯤꯞꯄꯤ ꯃꯌꯥꯝ ꯆꯨꯞ ꯑꯉꯥꯡꯁꯤꯗ ꯍꯤꯞꯄꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯦ ꯍꯧꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯄꯤꯖꯔꯒ ꯃꯥꯁꯦ ꯃꯨꯛꯕꯥꯡ ꯇꯧꯍꯜꯂꯒ ꯑꯩꯅ ꯍꯣꯔꯦꯟ ꯑꯉꯥꯡ ꯀꯞꯄꯛꯄꯗ ꯑꯩꯅ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥꯁꯤ ꯔꯦꯗꯤ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯏ ꯔꯦꯗꯤ ꯑꯦꯛꯗꯝ ꯑꯦꯛꯁꯟꯗꯅꯤꯀꯣ ꯃꯥꯏꯁꯤ ꯃꯑꯣꯡꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯤ ꯕꯦꯜꯀꯣꯅꯤꯗ ꯊꯣꯔꯛꯑꯒ ꯃꯥꯒꯤ ꯃꯨꯛꯕꯥꯡ ꯈꯨꯇꯧꯁꯤ ꯌꯦꯡꯉꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯣ एकदम एक्सनꯅꯦ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯆꯁꯃꯥꯒ ꯎꯞꯁꯟꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ 너 매am 쟁르시 그만 너 마이 구자세 쟁르시 거 두디 너 이거 삼시라 아이또 दुरी मैम दी हजी अखोगी मालकिन से जी रेडी होने से मुबांग चाना भी दमकता दो ये में जी हाउरो मुबांग हाउरो jadi terus kok 피비로로 대성 먹기 thank you ya ini udah selesai 뭐가 아저씨 짠 뭐야 Jadi amutan lo itu lagi aja
Ê, ngang hồi bên gì rồi. Chả đâm. Đâu đó. Ngang học là mình nung cái nó câu lên mà má câu lên. Chà, nâng chăng. Chà nó pi học lên, đi vào cô chà nó pi học lên. Ada, hai mem tuh, hai mem tuh. Mama mau bang tuh. Mama mau bang tuh itu kok. Papa mẹ kok là bây giờ papa cái mày apa đi kok. Mama cái video lobby đi kok. Kapan lo kono. Kỳ đâu cái đối tan thôi từ đi đi lời sẽ là cái em chỉ cái mùng bang sẽ 1 million rượu rồi làm này ý quá कुछ बोलना चाहो लाइक कमेंट सब्सक्राइब का हैवी बोले bao rồi có thể phụ cập một hai vào không được phải không aku pun nasi lo cặp đó đó kuda pare do harsi lo lepa do harsi lo lepa lo jadi mẹ em mùng bang thì đi rồi giờ đây cô rồi giờ đây Dulu mayam na nungsi bidno ko ako army kitchen king channel as mayam nungsi bidno like and comment subscribe to video army kitchen king na mayam gam da kulam jeri thank you so much aji akoi video si matang si mubang si matang si lo jare angang hogale disturb to re aji angang hogale mina ji akoi mung changai na ji changai mung da ji mung da changai mayam bye bye mung bye to hả bye to bye